MLA Tara Mizoram Lengakto Wayna Yaubikro. Chahi Lising Kayadagi Nungsi Chanana, Yellow Mi Kayaga Punalay Minaragliba, Imalaybak Manipur Tugaiba Pamba Kuki MLA Tarana, Tokai Balangaka Magidamag, Laubagi Mahuta, Mizoram Lengakto Wayna Salagang, Yaubikro Haina, RPI Atawalege, National Secretary, Mahesor Tongaujam the Pongdokre, Wapamasi, Watokasiga Marilena, Rajasthan Gay, Azmirda. Ngasi pangthokadoriba miyamgi oiba chawba mifamamage mangoinana paumi unaba mata phongdokibane Mizoram gi Chief Minister Zoram Thangana kuki singbu khaurang nangai bagi mawong mata utkibana Manipur gi apunbagi saktam pamdaba kuki sing Mizoram da laikibana hena matik saga nei Manipur gi Assembly mifamda saruk yakhidaba kuki MLA Tara Mizoram State ke CM ga punna phamkiba cabinet mifamda saruk ya bahaibase yamna laibak thibani hainasu mahakna makata na phongdokhe Kangpokpigi relief camp da Minister Nemsakip Genna, Governor Anusuya Uike Butaram na Okre, violence na waroisin puragloy, laingang na ingtapa purang na ba, honari ba sida mateng pangbeyo, Governor. May ahum dagi Manipur gi apun bangam kay tugay daga, tongan ba administration lawgani hay bagi demand tawraduna, yellow purup mitay sing da kuki militan sing na tamthira ba lan sa tharak badage, lan generaki ba sing na sangjapam lawduna layragli ba, Kangpokpi district ke, Laikop Sampay ge, Diet Center da hangba relief camp da ihan hanba oina ngarang Governor Anusuya Uike na chalubada tongan ba administration ki demand phong na sawaliba Manipur lai nga ki textiles commerce and industry Minister Nemsakip Genna lusing duna district asigi official sing na Governor Butaram na Okre Kangpokpi district ki deputy commissioner Mahesh Chowdhury amasung mahaki official sing galoina na taram na okiba relief camp aduda sangjapam lawrakiba imung chama gani fugani pange lanjenarak pamiyoy Samngaga, Kunganipan gi Maikidagi Pongdorokiba, Awa Anagi Paudam Sing, Governor na Take, Wakat Sing Adutara ba matungda, Governor na makoy gida magpang bayaba, angamba mateng pum na magpangani haibage, Taza ba piki bagaloy na Center masung state laingang na, Hausik way batang dulay tada ba, Piba masi, Purup maselgi marakta waroisin purang na ba, Honori hay na su Pongdoke. Governor na makata na Pongdokiba da, violence na waroisin na matapurak pa yaroy, maramasin na, Aikoy pum namag na violence thadok na laingang na ingtapa masung mahusagi punsi hanjil halag na ba honaragli ba sida mateng pangbiyo hay king